ꯀ꯭ꯂꯥꯟ ꯃꯛꯁꯨ ꯇꯩꯔꯦ ꯁꯦ ꯃꯣꯔꯣꯛꯁꯨ ꯌꯥꯎꯔꯦ ꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯦꯕꯀꯣ ꯑꯗꯨ ꯊꯕꯛꯁꯨ ꯆꯠꯇ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯊꯕꯛ ꯂꯦꯞꯄꯒꯤ ꯃꯌꯥꯝ ꯍꯩꯅꯧ ꯆꯥꯒꯦ ꯇꯧꯕꯅꯦ ꯍꯧꯖꯤꯛ ꯍꯩꯅꯧ ꯃꯇꯝꯅꯤꯅꯀꯣ ꯑꯗꯣ ꯍꯩꯅꯧꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯁꯤꯁꯦ ꯍꯩꯅꯧꯁꯦ ꯈꯔ ꯌꯥꯝꯕꯅꯦꯕꯀꯣ ꯃꯄꯨꯝ ꯃꯔꯤꯃꯨꯛꯅꯦꯕ ꯃꯄꯨꯝ ꯃꯔꯤꯃꯨꯛꯀꯤ ꯍꯩꯅꯧꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯌꯥꯝ ꯂꯥꯡꯉꯦ ꯀꯪꯉꯥ ꯂꯣꯏꯕꯅꯤꯅ ꯌꯥꯝ ꯁꯥꯎꯕꯤ ꯌꯥꯗꯦ ꯑꯗꯣ ꯁꯤꯗ ꯀ꯭ꯂꯥꯅꯤꯃꯛ ꯂꯩꯔꯦ ꯁꯤꯗ ꯊꯨꯝ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯅ ꯃꯣꯔꯣꯛ ꯀꯩꯅꯣꯒ ꯃꯣꯔꯣꯛ ꯑꯩꯅ ꯁꯨꯗꯠꯂꯒ ꯅꯩꯈꯥꯏꯕꯅꯦꯕꯀꯣ ꯌꯥꯝ ꯁꯤ ꯍꯩꯊꯔꯒ ꯄꯨꯂꯞ ꯆꯥꯗꯣꯏꯅꯦ ꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯌꯥꯝ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯀꯩꯀꯥ ꯇꯧꯕ ꯌꯥꯝ ꯂꯥꯡꯉꯦꯕꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯌꯨꯝ ꯃꯅꯝꯅꯤꯅ ꯑꯍꯥꯟꯕꯒꯤ ꯍꯧꯖꯔꯒꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯌꯥ ꯀꯨꯝꯃ 야 කුꯝꯃꯦ ꯑꯁ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯅꯤꯅ ꯍꯨꯃꯥꯡ ꯊꯣꯛꯑꯦꯍꯦ 야 ꯐꯖꯅ ꯀꯨꯝꯃꯦ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯁꯦ ꯁꯣꯝ ꯌꯦꯠꯂꯣꯝꯗ ꯁꯥ ꯌꯥꯗ꯭ꯔꯦ ꯌꯥ ꯀꯨꯝꯃꯦ ꯅꯨꯡꯁꯥꯅ ꯁꯥꯕꯅꯦ ꯍꯩꯗꯤ ꯍꯥꯎꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯑꯩ ꯍꯩ ꯆꯥꯕꯅꯦ ꯁꯦ ꯁꯤꯗꯤ ꯊꯕꯛꯁꯨ ꯁꯨꯗ꯭ꯔꯕꯀꯣ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗ ꯍꯩꯅꯧ ꯆꯥꯅꯤꯡꯂꯛꯄ ꯍꯩꯅꯧꯁꯦ ꯍꯦꯛꯂꯒ ꯑꯩꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯐꯝꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯍꯧꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯍꯩ ꯆꯥꯕ ꯃꯣꯔꯣꯛꯁꯤꯁꯨ ꯍꯥꯎꯋꯦ
ꯀꯥꯂꯤ ꯃꯛꯁꯤꯅ ꯑꯃꯗꯤ ꯅꯝꯊꯤꯔꯒ ꯍꯥꯎꯋꯦ ꯑꯩꯗꯤ ꯌꯥꯝꯅ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯇꯧꯁꯦ ꯃꯩ ꯂꯥꯛꯑꯗꯤꯀꯣ ꯌꯥꯝ ꯈꯤꯇꯪꯗꯤ ꯂꯥꯡꯉꯦ ꯍꯩꯅꯧ ꯃꯄꯨꯝ ꯃꯔꯤꯅꯤ ꯁꯨꯛ ꯆꯥꯎꯕ ꯃꯌꯥꯝ 야 꼬매 ꯁꯤ ꯍꯩꯅꯧꯁꯦ ꯐꯖꯅ ꯆꯥ ꯂꯣꯏꯔꯒ ꯀꯟꯅ ꯆꯦꯜꯂꯨꯔꯗꯣꯏꯅꯦ ꯍꯣꯏꯔꯣꯡꯒꯤ ꯍꯨꯏꯉꯩꯅ ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯋꯤ ꯉꯁꯥꯏꯗꯩꯗꯤ ꯁꯨꯡꯈꯣꯡ ꯈꯣꯡꯗꯦꯕ ꯃꯤ ꯆꯥꯕ ꯍꯧꯔꯒ ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯋꯦ ngầm thế mẹ giờ cùng bữa nào đấy sao chứ ai giờ cùng mẹ giờ cùng mẹ ăn
ไอ้อยากกันโน้มตัวเลยไอ้ชีลาสวยกันไหมครับชีก็จะจ้างงำเลยตั้งค่ายมุกที่จ้าเลยอยากกุมไหมกลางนี่มันก็สั่งเดือบเจ้ใช้งำเดือบlast finance cái gì mà cái miệng gì cái gì là cái ya cùng mấy sai bằng không thế ya cùng với đi phá là thằng đây thì hay ra rồi hay ở chỗ thùng phải xa cái gì đi ya cùng mấy ngầm thế một khăn cái đi mi cha uống yểm sang ngầm luôn mà đây làm mặc cho tay đây xem một xíu đây xin last dốt lắm nha dốt bên buồn hậu cũng tao đó dạ thì phải cùng mẹไอ้หัวมังทุกคนตากันนี่กูยังทราบแล้วครับดีชาบยาเดี๋ยวไอ้หัวมังทุกคนอดุลตากันแล้วโอเคไหมครับที่ดีทำบักจุดดำนี่นะทำบักจุดสู้เด้ทำบักจุดจัดเด้แล้วดูไอ้ให้น้องจันนิ่งเราปุ๊กก่อนให้น้องจันนิ่งเราปุ๊กได้ยี่ชื่อคุยยี่เห็นนั่นเด้อเฮกรูปเนี่ยว่าไอ้ทำบักจุดบุรีมันนักให้น้องหกตัวดูเฮกก็ทราบเนี่ยโอเคไหมครับมาทั้งเด้อวิดีโอน้องไอ้ผมทักกันแล้วแกงามนะไอ้กูมันมีชีวิตนะไอ้กิจเนี่ยสิบุ subscribe like share ตัววิดีโอมั้งยามมาทั้งเดมุกถึงเนเจอร์สิบ๊ายบาย